ngasi phongkiba tongan tongan ba manipuri sifong amasum thokiba thawdo wathok digi maru oibe I pauk khongga saraga manipur top channel gi maike digi myamna thamjegi ahan bada ngasi phongkiba sifong digi sana laiba ki mapau nepram krishna mohan gi myam special content myamna thamjegi taraga hekta haijinkhibadi natteko report ka na khudamni haiba sana laiba ki mapau nepram krishna mohan BJP na lusingba NPP amasum NPF yauna sungsinaba leingak sahi manga mapung farak pagalonena anauba taraganithoi suba state assembly semnanaba election aikhoigi mangda leire center da su BJP na lusingba sungsinaba NDA leingak leirakpa sahi nipan farakle kumza english ngani ga taraga mari da pangthokiba taraga taruk suba lok sabha election da BJP na lusingba NDA na mapung faba majority oikibana Narendra Modi na lusingba lenga asi leirakibani kumza english ngani ga taraga mapanna pangthokiba taraga tare suba lok sabha election da su NDA na masing hena mai paktuna Modi gi lenga ngasi phawba leidi kumza english ngani ga kunga mari da taraga nipan suba lok sabha election pangthokadabi state manga gi assembly election asi yamna maru oi haina political circle da langari masigi maru oi ba maramdi kumza english ngani ga taraga mapandagi mamang sai english ngani ga kunga mathoi fawda tuan bi state ta pangthokiba lok sabha amasum assembly constituency kharagi by election da BJP gi manglan wai saikiba adudagini manipur yauna state manga gi election pangthokadoriba sida laiba asigi khwaidagi chawu state Uttar Pradesh UP yauri state asigi assembly seat asi samri ga ahumni state asida lenga pariba BJP wave hanadagi son tharakpagi khudam media na phongdokna kiba lekre asumna manipur gi su karamba phibamda lairibagi haibisi haujiko ina miyamna unariba khangnariba tanariba asini basan politics ki matam nate haijarabasu mayolamgi lusingba kayana mamangda lerama congress lengak na sai taraga manga da tawba ngamdaba thabak BJP na lengak pairabadi tha taraga manga da tawgani haikibadudi hekta haijinbadi nate tawdi report kana sakhi ni hainari masibu sumdabani hairadrane tawbagi budi taraga mati suba state assembly election ga mari leinana BJP gi vision document amadi puthoki madu hauji union minister of state oiriba Dr. R.K. Ranjana chairman oiba committee amana kupna yengsilaba matungda pothokibani masida sunate kumza english ngani ga taraga mapan gi November thada Manipur vision document 2030 sufongki document adu lamai sani ga humdra ga taruk pali section manga khaidoktuna chapter kun yauri haiki adubu ayasing khara natana kanasu khangnade masak fabu unadri handak ta haibadi haukiba November kun ga mapanda BJP Manipur Pradesh report card mangjil thaba Manipur achievement of the government of Manipur photokre report card adu school angang singi nate government ki achievement ni miyam gi damak tawkiba thabak miyam utpani adubu Prime Minister Narendra Modi na Union Home Minister Amit Shah na Union Road and Transport Minister Nitin Gadkari na sangakiba orek yumtam kiba lupa crore lising kya gi matangadi ningthina mayek sengna pande utte haidi masigi maramdi lairamgani madu miyamnadi khangningli matam kuinadagi demand tawduna lakpa inner line permit ILP kumza English ngani kungi January amadagi satnare state asida yelhongai digi kunda laita aduna leiminarakliba yelhomi furup sing culture amasum identity ngak sen bangamle BJP ni state asigidama kayam khalli haibadu utle haina lauri matamadu da BJP gi Ramada fawba ILP pairi haina media da utki ngasidi Ramada mawa mapau takidre corona ni khangde basan politics ni khangde haujikti ILP pumsai saikre election gi lakriba mayam asida ILP mathoktadi COVID-19 gi SOP mawa laude haujiksu BJP gi pradhan Guru RSS ki haksin ba thongmi khumfurom Guwahati dagi Imphal da election ga mari leinana thonglakre hainarakli RSS lusing Dr. Mohan Bhagavat numit mari ni gi khongchata haukiba irai numita thongladuna haujik leiri RSS ki haksinwa thaumising lamlai amasum ngauria pakhang lakpa sida thajinba hokre makoi February kunga manga kunga taruk fawbadi laiki kani haidi ILP pai natragana pai de haibadi khangmangamde hainasu phongdoknarakli election gi oirakliba phibam masina corona ga kaunakre adubo laisat asi nongmagi kankhalakpagum tawri satliba tha asigi taraga manga fawbada positivity rate asi sada 7.1 oirambadu ngarang thangja numit fawbada sada 18.1 hengakre hauji active case
लिसिंग अहुंगा सामगा कुंथ्रागा मापल लेरी सिखिबा मसिंग पुना लिसिंग अनिगा सुक्नगी कुनगनि थो यौख्रे लेंगा के मेकेडी अमदि इलेक्शन कमीशन की मेकेडी सेक्शन थरंग लखनबा मतम मतम याथंग पीरबसु थाउसा वासादबगी ममीदी तारी मसी अफबदि नति मियामदा ngakta tainabsu yadi leingaknasu section pham thokpada section de angam athauksingna thausadi mito miyam changlakle hainariba sisu sek tawde basan oina tawduna leire hainarakli ILP danate kumja English singa taraga nipani State Assembly na mod amata oina pass tawkiba Manipur People's Protection Bill 2018 ngasi pawba ayaba pidri ek onri taraga matui suba assembly gi mapunsi loiduna taraga nitu suba assembly CM krabadi bill asina kamdauba haiba aroiba wahang lakli bill asi ayaba pibina ba prime minister da union home minister da taksilli haibaduna dikanaroi Andaman and Nicobar ithata leiba Mount Heretpu Mount Manipur haina ming ole Manipur gi Maharashtra School Sandrama sum freedom fighter Marebak ningba athoba kungani thudi ikai khumnabu utpani asigumasi kana amatana tawramdi haina lawbanadi Manipur nungsibani hekta haigadra haibigi wafam sulakli asida sunate Armed Forces Special Power Act afaspa 1958 lamdamasidagi lakthokani haikibadubu tayona khrabajala Minister and Berena Handakta Media gi Mihut Amaga Akanana Unabamada Haikibadi Aiso Apaspa Yaning the Adabu National Security Sukhandabi Yadi Habisini Machina Takpadi Manipur Miam gi Awasaiting Nakoknaba Honabigi Tauna Late National Security Gidama Apaspa gi Marum Tuptabi Yadi Habini Masisu Awon Bani Haitabi Yaroi State ki law and order yamna fare ban blockade ki lamdam oidre singmitami nungsinare hainadi prime minister union home minister BJP ki president yauna lauri aduga apaspa gi matangdadi sin kangkhidre report card su pande kumja english singaniga taraga mapan law and order da most improved small state of India award phangkhibagi nongmute economic blockade tawkhidabagi wadi pali ambush tawduna bomb pokhayan security force ki personnel kya hatkiba aso apanangan kiba athwan abonmai faraga hatkiba sina singba losinduna thamli punamasi basan politics ni haibada langadrane lenga kya suibe kya opposition congress na puthokpada asabuli wafang naroi fawo haiki madu democracy gi satna kanglon na te haibatai wasa kiba thajaba pi kiba sanga kiba orep tam kiba di yamkhre Singthabada loiba khamanairoi adubu sahi mangadi mapung fakhre mathang sahi mangana kamdauba haibisimadi election loidriba fawbadi haina khigani asedina kamdauba andedina kamdauba haibisisu hauzik mayamna khangli lenga kwairibu lusingma union minister kaya khurak hangdaba makai maphamasida laktuna thakha ona yengsinba yaba yengsilaba wa tanaraba fawba mire oigidaba singna khaiseng mangamdri state asi goina BJP lusingma sing political freedom phangdri Mipal Tangli Haibayai National Party Oibigi Satna Kangon Laizarabasu State ki power punamak center na pashin kibagum uri adunadi remote control leingak ni hainarak liba sida asumbadusu yaure haibatai hauji election asigidama Congress Party gi oina constituency nifu gi mirep oigidaba sing official oina lakthokre CPI gi sub mirep ani gi ming lakthokre atai party singidi amata lakthoktri haina lawi Sambal the Tongduna Labour Party Karagi social worker politician Kayasu Lady Mati Fongli Adu Erabasu Haiba political culture Sidi Lehendava Mutat Panasu Farazani Masibi Hekta Haijinkhibadi Natteko Miamgi Pukningi Wani Karam Tolagaba Haibiduri election gi Falna Kangnabatabani Haibangasigi Sanalabaki Mapau Nepram Krishna Mohan Mamna Tamzagi Adu Lushla Point at Pomariba Pauker Mamna Tamzagi Mamle Futamina Senesu Senelsugi Makedigisu Mamna Tamzari Makasa taragwa pau sing sidi mayamna tentak na thamjaramge center sing da OST hitak phangdabagi mayukta MSRC na case lakhatkre state asida leiriba tungan OST center sing da drug dependent sing na pigadaba oral substitution therapy OST hitak sing phangdabaga mari leinana community network for empowerment Kona Tangalaki Wakat ama Manipur Human Rights Commission and Lokshin Bagaloina case ma register tau kre hainisu pau manapali Ato Papa Madana
Manipur Sanglamba, Myanmar Kungani to Fari, Logi Wang with Manipur Forgaleva Sida, Sangnabo Honoramba, Myanmar, Masa Kungani to Assam Rifles, Tenopal Battalion Gi, Timna, Kuding Tabi Sek Post King Sifari, Pauks and High Myanmar Masa Kungani to India Masa Taragani to Goin Manipur Tamna Sangnabo Honorapada, Kuding Tabi Sek Post the Sek over the Tenobadigi Pavani, Paraba Myanmar Masa Kungani to Edu Makataba, Logi by Action Lokanava, More Police Station, Sina Kresohidi. Atopa paw manamo media da phongdoraklibo wafamsing asi maram sade MPP gi complex manungda leiriba dukan singi mathakta hais gita zen amadi ma ki kangbuna legal action lawgani amadi dukandar singna paisa piyo haidunu ngasi gi pauksi amadi media singna phongdoraklibo wafamasi maram sadaba amani masina MPP bu mingsa thian mani haina party gi general secretary KS Sarasendra na khuyek pidunu thadorokpa sirol aman haidi Serol aduna makhatara aduna hais gitazen hariba miyesi self style general secretary ni nomgi sara talibu dukan singda awaba piribasi matungna tawedabani gitazen amadi ma ki kangbu singi property nate public property ni loinana gitazen dukan phamandaba amadi lauthok pangamde ma ki thabak thorom punam ngasidagi lepkadabani hainasu serol aduna su makhatari lusilak poina mau ama mangkhre Hauzi Mapur Revamasum Masani Lady Masagi say Nifuganitorum Surabi Paul East District Moirang Purel Awang Lekai Digi Moirang Kampu Kekwa Bazar the Lega Nung Langway Pekpigi Tabak Toriba Nong Tombam Gita Devi say Nifuganito Mapure Nong Tombam Siam Sundar Hawkiba English in a Kungamatu December Taragama Pandagi Mapong Kangana Mankre Mapam Moirang Kampu Kekwa Bazar Lega Nung Langway Peklaganum Gisara Talibi Nong Tongbom Gita Devi, Hawkiba English in a Kungamatu December Taragataruk, Mapuro Bigi, Mayum Digi, Mapam Satkraba, Matung, Hawkiba English in a Kungamatu December Taragamapan, Impal West District Key, Haibong Pokpidegi, Moirang Kampu, Ketwa Bazar, JCB Tauraga Lairaba, Nupi Angang Lairaba, Tangzam in our Wishing as a Nipuna Puraga Sakibadigi, Nasipa, Tiba Kangdan Lady. Maramaduna Kanagumana Mapam Kangdana, Mankraba Mapuru Bamasum Masanupi Amaga, Masanupa Amaga Ladiba, Nong Tombom Gita Devi say ni Pugunito Hadiba Mawasi, Mapureva and on the Shinabi Unatragana Paupibu. Adom Gita Wimal Kauzare, Haizariba, Nong Tombom Siam Sundar, Moirang Purel Awang Lekai, phone number na 9362261868 Natragan 9362996352 ni Hanstamley. Adu hausiku ina di mem pau si matang asa lusinjarage amasum pathok sakibda soikiba lankiba kya yarok si mem ngakpi gani amasum matam gi oba maroi bi ipau singsu mem da lepa leitana update pizara ken so channel sigi mekedi si thamjari and thank you.